Assalamualaikum. Ngarang khak ahing nong chubana maram moraga turel asi saukhalak padegi hauji oiriba isingi phibam lilong karampat na koliba yagada helan kenen hairiba yaga asi niom sumna sembi bana maram oiraga hauji helan konen gi thong ado pha aga chakhiduna hauji karampat loko lupagi phibam amadi hauji oiriba turel ising kaiba maktina tabanina hauji helan kenen asi kaiba maram oiraga karampat lokun da leiriba ekhoigi farm amadi lambi ekhoigi mamangi karampat lokun da ekhoigi house ki maya khoi kari da faunari bai khoi lambi asi hojik pare lukbe hojik khwang yore ising asi myam ahung ting bio si pukhri ni adu yum lukbe yum kaya no hojik lukbi si impham kaya no lukbi si haibetang yeng bio mayam hojik kenel khoi gi sigi khoi farm asi loi lukre azam bang khoi loina farm lukbe aduga yum thumme lambi mathakta sariba khoi nakanda sariba yum bang khoi azam ba loina thumme myam yeng bio hujik turel ising turen pal kai bagi mawung da hujik ising chenchel lai basi ising gi khonglei ising cheli bu chen si mayam amti eng biro ayo angan bada nonga lakpada sigi phibam se leirame aduna maram oiraga kenel asi pura kai gre helan kenel mamai pungkai kai gre niom chumne sembi bana maram oiraga ngasi thikadar oiriba adugum laba misak Miyamna thazana thika sinakriba adugum laba misak aduna niom chumna akhoi ge kenel asi sembi bana maram oiraga ngasi oiriba sigi phibam ni masigi daita kanana pugadoribno turel kai ba makti natte masi yengbiyo sisi yengbiyo turel kai ba makti natte akhoi ge yaugrabani mathak akhoi ising asina thengiba yaga singsi uriba yaga singsi amti yengbiyo hauji akhoi ge helan kenel do thong du kai raga pha ga satkibna maram oiraga thingbi ngai chu mi leitaba akhoi sigi mari leinaba MLA minister amadi local asigi kana gumba mi am pholai tabana maram oiraga akhoi si yengsin binaba leitaba aduna maram oiraga hauji awabagi phibam madu tari bani hauji oiriba suije hauji oiriba nong ahinga mak chubada sumaina oiraga di nganglo lukon sugum asumaina oide akhoi karampolo kolsi khijikang nong chubaga asumaina oibase masi yengbinaba akhoi gi laikai asida local leader am pholai taba MLA councillor amadi akhoi member ama pholai tabana maram oiraga ngasi prajamyam karampolo kol dalai riba prajamyam asi hujik sigi phibam si oiribani yum kaya no hujik nahanna yum si sunatangi yum manga tarukhak lupani hujik na yum nifu yang khai gi mathakta hujik lupchil e farm kaya no hujik lupi si haibase yengbiriba aigi live asi bi yengbiriba nungsi jaraba mipung khuding makna masigi kamela mamtam thambiramu haibo wafam si aigi site gi thamjari amade hojik ai lambi khoigi house road hariba adugi lambi adusu kari phibam no haibo dusu amte yengbiyu haibo famse ai live sida share tawjari niom sumna kenel ase chambi lam bata ragadi ngasi asigi phibam asi yawroi haibase ai miang me famda su karaksu media gi thongda amadi kya su karaksu ai haija krame silai re ai khoi gi lambi duni sisi hari lambi sigi mathakte ising chengkhala abani hari lambi sigi mathakte ising jengkhala ibne sigi yumsi hauji khwang yaurabani aduga sigi yumsi hauji thummabani si kenel gi khoi gi kenel gi side ne seli be ising khuchen si ai khoi gi turen pan kai bidagi hena kanna chengkhala abani turen pan kai ba makti nate kenen helan kenen hari ba adugum laba henan kenen asigi thongdu ai khoi gi phaga puraga lakhre niom chumna sembi dabna maram moiraga hari ba matam du gi MLA ne su matam du gi MLA ne su thika mong ta da misakta pijin manam maram moiraga ngasi prajamyam awab oiribani adugum laba thika duna su matam sana hari ba kenel ase sahi kenel ase chema matam da sahi kya changna semba base sahi mari manga changna semba base prithvi da leitri kenen thong ama sema matam sahi manga changba base prithvi da tadri maram aduna masi mari leinaba department na akan ma mieng changbiu haibo famsi ai thamjare sigi iroina na ai khoi hauje khitang ngan thorakpaga ai khoi gi helan kenel hari besigi jaga tumak da ai khoi press media ga loina na hauje miang bi mifam masu pangthok sagani madugsu ai report ju athu matam da ai media gi thong su puthok sage haibo famsi thamjari mamang da su ai live karak thakrabani adubo ngasi baguda local MLA su amadi mari lainaba department su miyeng changbi lakpagi wafam karigumba mami amabu udaba masina maram oiraga athu matamda ai pukning chingsinjari myam gi awabasi yengbiraga masigi
फिल्म असी यौबसे अदुकी मतिक अखोइगी लेकाय असिगी करामपोल कोल लेबा मिपुम खुदिमक अवाबा तारे हाइबसे मसी आई मीडिया की थोंगदा मदि आइगी लाइफ शेयर आइगी लाइफ को यंगबिरिबा नुंसीजरबा इसिलिनाव अमदि मरि लेनबा डिपार्टमेंट खुदिमकना अकन मियेंग चंगबियो हाइबो वफम सिजो थमजरी सी हेलान केनेल की मरिन ने सी की मरिल सी आइना सी जुंगना पीरिबा सी की जगह सी हेलान केनेल की मरिन ने आदा युम अम उरिसी सी हेलान केनेल की मरिन ने सिदा चेंजिल लेबे इसिंग से खोगी तुरेल इसिंग पन काइबदगी हेना कन्ना चेंजिल लाए मसी हाइबतंग यंगबियो सिदा इफुट फाउगला इसी सी केनेल उकु मचानी सिगी से चेली सी अदुगा सिगी से सोमना कंदा मा खोई केनेल सिगी लंबी सिगी मनिंग थंगबदा लेरिबा म खोई सिगी लेरिबा युम मम खोई से हौजी हौजी यंगबियो सी लोइनो लुप खराबने युम कया लुपे हौजी सिगी फार्म सी हौजी हौजी इसिंग चेंजिनदना लंबी मथक्तनी सी इसिंग चेलिबसे सी लंबी मथक्तनी चेलिबसे अदुना माई मागी फार्म मपुसिंग सिने इसिंग थाजनबसु याउरी अदुगा थिंजिनबसु याउरी हारिबा खुदिंगमक सिंगसी हाइबतंग मिपुंग खुदिंगमकना यंगबियो हाइबो वफम जियो आई थमजरी हाँ ओ सिजु पाजिल्ले बने सिगी फार्म सी पाजिल्ले थिंजिल्ले हौजी कन्ना थिंजिल्ले हौजी nga gi wasem pallaro ke mamang su nga yam palle haidana aigi life yengbiri bam bim kudi mangna su haibira e si yango para ke chenjin biri si lambi ni si lambi da su maina chenjin labne hauji kene khoi pani sing kai badi makti na te masi yengbiyo mayam pali sing kai ba mak na te masi yengbiyo